Meetei bu ST list channaba recommendation thadriba fawa mikhalda yaudabagi fireb kansinkre no ST no vote ki campaign houragani haina MMTU gi youth wing ki convener Surjit haubijamna laothokkhre ngasi MMTU na thadorkiba cherolama gi matungina Meitei Tribe Union MMTU na Meetei bu ST list channaba Manipur High Court tharakiba judgment na kanglup ani marakta lan thokhanbani haikiba du laibak thibani India lenga kamadi atopa purup kalautuna duna lan asi thokhanbani haina MMTU na laudaba ngamloi Misi mina kaya thokliba awa ana kaya tariba lamdamasi hanna yenglaktaba center lenga kasi aikhoi gi luchingbani haina laukhidra Makhatana Mikhal Tauduna Mihud Khanbada Aikhoi Yaufam Thoklibara Hanglakli MMTU gi oinadi Meetei bu ST lista channaba recommendation thadriba fawadi Mikhal amatada saruk yadaba haina laukiba phirebadu hena chetsele Loinana athuba matamda no ST no vote campaign chathanaba sem sab loire haina MMTU ki cherola sida palli